ina mawala to rena ki dana mo dana bod mi ba mi nung jing kap na dana ai na jam ni pun da jawal da chak chami na dana khon mi na dana sin na dana ni ja chak Hello everyone, na pada mai ki channel la taram nokchuri adom yam ngasi ai hojik chaw thak pagi silang ini buko khoi sai se khre ni gi ma pan da chatore aduna ngasi di hayeng ni buko chatoi se aduna ngasi khoi bani chaluk amam tang chami na hoge nungsina ba hengat na ba hana ai hojik sin belang ba tawjari do hinjang budi khud akudak ta oi bani na yerum lom da oina oi jare adom yam saminer age aduga wari sudum sunar ke buko kamai to na khoi gi postings na kamai to ba kai matang gi do loina mak mathang ai mangon da question ang gi ai di tasing na magmay manakta question hang bani na chalaga masi reply supi pi de bako aduna ngasidi sak sami na bagi matung inna question do hangjer age duga ai hu sin belang batarage ko duga gi ai nam doi bako doi bisu su mong mai cha cha de kamai to bodo yeng asi ko mayam yang ngasidi akoi bani mukbang tarake duga video di am lap doi na mi de chaw ma kon ga sam ta tar du mapu zobor su sami na bai se haw bani na tra dugi chacharak ai chak la mana lure khangber na nangai bada sidor charge la da akoi ngasigi mathel se sida leire ai ulak ke ko sele jerum aduga sida mi pim leire tilhau leire aduga gi papar leire ko chabu ngai te na to wi tal kai kino ai chathok sa laba ai chabu kula to ri Ma'am, I han bagi chakom je tang haw na tatha ge sai thanda zero ma pe tilau si di happer tilau si happer ge kwa adagi chakom ma hu age kuire koi nam bang do disa chak lam be ko na haw em yang haw bra asin ba haw ba ui này chạy chú trình thế mà sai đi mà muốn lòng nó tàu lên bây giờ không chúng muốn chạy người ta một cặp xe lệ tàu chứ không dùng nó đi cho thuộc thì sao bao rồi bà câu à anh sẽ hai bác gạo này sẽ lên rồi nè thơm đẹp thì ngày thông mà sẽ buồn được ạ thùng bây giờ bây giờ hàng đấy anh quỳ ra bên đây một quả cô bạn như chắc chắn mình là kìa nè khăn bây giờ nữa nó sẽ đi finally chăm mình ở phòng Harao rồi nè Harao gì ạ cái gì chỉ cái gì bây giờ chăm bây giờ tôi chăm hai bên cái gì rồi Harao em nè em biến thùng bây giờ cô chơi cái nào cái thằng Harao rồi nè quy ra miếng là video là bây giờ cái tấn đi năng phở dài này chắc chưa đấy ui là làm sao như cái gì khi làm ai normally jerum mama deh na changam deba masih di mukbang na na jerum hekta aku marin cakha dosa अच्छा बेबी दे जियो Wah, lagi kita ngang udah nang jua. Ngang tu dia. Pajangan le heo.
ꯍꯌꯦꯡ ꯆꯠꯇꯣꯏꯅ ꯕꯨꯖꯥꯏꯕ ꯈꯨꯠꯁꯥꯏꯕ ꯅꯆꯥ ꯑꯅꯤꯁꯤꯒ ꯐꯖꯅ ꯂꯩꯌꯨ ꯈꯣꯠꯂꯨꯀ ꯍꯥꯏꯌꯨꯗꯅ ꯂꯩꯗꯣꯏꯅꯤ ꯃꯇꯝꯗ ꯀꯩ ꯋꯥ ꯉꯥꯡꯕꯁꯤꯕꯣ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯇꯝꯗ ꯄꯣꯁꯇꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯅꯍꯥꯟꯅꯤ ꯀꯨꯏꯔꯦ ꯂꯝꯕꯤꯗ ꯂꯩ ꯂꯥꯛꯑꯅꯤꯕ ꯂꯥꯛꯄꯒ ꯅꯪ ꯂꯥꯛꯇꯣꯏꯔꯥ ꯁꯤꯒ ꯅꯪꯅ ꯈꯟꯖꯕꯗ ꯀꯂꯣꯝꯗ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯄꯣꯁꯇꯤꯡꯁꯦ ꯈꯪꯗꯦ ꯀꯥꯏ ꯇꯥꯗꯣꯏꯕ ꯀꯣꯜꯀꯇꯥ ꯅꯠꯇ꯭ꯔꯗꯤ ꯀꯗꯥꯏ ꯃꯐꯝꯗ ꯇꯥꯕꯒꯤ ꯆꯥꯟꯁꯦꯁꯀ ꯂꯩꯒꯦ ꯄꯟꯖꯥꯕ ꯁꯣꯟꯗꯒ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯂꯩ ꯂꯥꯛꯄ ꯌꯥꯏ ꯈꯪꯗꯦ ꯄꯟꯖꯥꯕ ꯁꯣꯟꯗ ꯌꯥꯗꯁꯨ ꯂꯥꯛꯄ ꯌꯥꯏ ꯑꯩꯅ ꯈꯪꯕ ꯃꯤ ꯑꯃꯃꯝꯗꯤ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕ ꯅꯣꯔꯠ ꯏꯁ ꯁꯥꯏꯗꯇꯣ ꯆꯠꯂꯒꯗꯤ ꯁꯤ ꯁꯥꯏꯗꯇ ꯆꯠꯇ꯭ꯔꯤꯑꯅ ꯗꯤꯜꯂꯤꯗꯒ ꯇꯥꯒꯗ꯭ꯔꯥ ꯗꯤꯜꯂꯤ ꯂꯥꯛꯑꯣꯏ ꯗꯤꯜꯂꯤꯗ ꯂꯩꯔꯨꯔꯕ ꯑꯗꯨ ꯀꯃꯥꯟꯗ ꯆꯠꯂꯦ ꯍꯥ ꯂꯩꯔꯨꯔꯦ ꯃꯇꯝꯗꯣ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤꯕꯣ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯈꯔ ꯍꯦꯟꯖꯜꯂꯛꯀꯅꯨ ꯈꯪꯕ꯭ꯔ ꯆꯥꯎꯕ ꯏꯪ ꯇꯞꯅ ꯆꯥꯔꯦꯕ ꯆꯥꯎꯗꯅꯗꯣ ꯏꯪ ꯇꯞꯅ ꯃꯨꯊꯠꯂꯨ ꯉꯁꯤꯗ ꯌꯧꯕ ꯚꯤꯗꯤꯑꯣꯗꯣ ꯅꯪ ꯑꯝꯇ ꯆꯥꯎꯍꯜꯂꯔꯣꯏ ꯆꯥꯎꯕꯤꯔꯦ ꯍꯣꯏ ꯑꯩꯅ ꯆꯥꯝ ꯅꯝꯐꯨꯗ ꯆꯥꯎꯍꯜꯂꯤꯅꯤ ꯅꯉꯣꯟꯗ ꯋꯥ ꯉꯥꯡꯉꯣꯏ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤ ꯆꯠꯇꯣꯏꯁꯦ ꯈꯟꯅꯕ ꯍꯧꯔꯤ ꯆꯠꯇꯣꯔꯦ ꯍꯥꯏꯅ ꯀꯩꯅꯣ ꯆꯣꯀꯣꯂꯣ ꯇꯧꯔꯤꯁꯦ ꯆꯥꯛ ꯆꯥꯃꯤꯟꯅꯗꯅ ꯈꯣꯠꯃꯤꯟꯅꯗꯅ ꯅꯨꯡꯁꯤꯅꯗ꯭ꯔꯅꯤꯁꯦ ꯆꯥꯛ ꯆꯥꯕꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅꯗꯤ ꯈꯟꯒꯠꯄꯅꯤ ꯃꯥꯏ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯩ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯋꯦꯅ ꯅꯪ ꯇꯧꯅꯤꯡꯕ ꯇꯧꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯣ ꯁꯣꯝꯗꯗꯤ ꯑꯗꯨꯅꯦ ꯃꯨꯛꯕꯪ ꯇꯧꯅꯤꯡꯗꯦ ꯈꯪꯕ꯭ꯔꯥ ꯃꯨꯛꯕꯪꯁꯦ ꯑꯝꯇꯪ ꯍꯔꯥꯎꯅ ꯑꯝꯇꯪ ꯐꯖꯅ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯃꯨꯠꯁꯤꯃ ꯃꯄꯨꯟꯁꯤꯗ ꯍꯔꯥꯎꯔꯔꯣꯏꯗꯕꯅꯤ ꯖꯦꯝꯖꯨꯉꯩ ꯐꯖ ꯆꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯗꯧꯔꯤꯕꯁꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯋꯥ ꯑꯝꯇꯁꯨ ꯉꯥꯡꯗꯦ ꯃꯤ ꯈ꯭ꯋꯥꯏꯒꯤꯅꯅꯦ ꯈꯪꯉꯕ ꯃꯇꯨꯗꯨꯅ ꯈꯛꯇꯪ ꯉꯥꯡꯉꯗꯤ ꯃꯋꯥꯗꯨꯅ ꯄꯥꯈꯨꯝꯗꯣ ꯈꯨꯝꯃꯛꯇꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯉꯕ ꯑꯩꯅ ꯃꯁꯩꯁꯤꯗ ꯏꯊꯟꯗ ꯀꯗꯦꯡ ꯉꯥꯡꯉꯤ ꯀꯃꯥꯏꯅ ꯊꯣꯡꯉꯣ ꯁꯦ ꯃꯀꯨ ꯉꯥꯛꯇ ꯃꯁꯥꯒꯤꯅꯤ ꯂꯧꯊꯣꯛꯂ ꯀꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯏꯅꯣ ꯉꯥꯔꯤꯗꯨꯕꯨ ꯅꯪ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯕ꯭ꯔꯅ ꯇꯥꯔꯦ ꯃꯤ ꯈ꯭ꯋꯥꯏꯒꯤꯅ ꯃꯇꯨꯅ ꯋꯥ ꯉꯥꯡꯕꯗ ꯃꯋꯥꯅ ꯁꯠ ꯂꯥꯎꯅ ꯃꯅꯤꯡꯂꯣꯝꯗ ꯈꯨꯝꯃꯛꯀꯅꯤ ꯑꯗꯩ ꯄꯣꯠꯇꯣ ꯀꯝꯄꯤꯇꯤꯁꯟꯗꯣ ꯆꯞ ꯃꯥꯟꯅꯗꯅ ꯄꯣꯠꯇꯣ ꯂꯦꯚꯦꯜꯗꯣ ꯑꯣꯏ ꯍꯥꯏꯕ ꯅꯪꯅ ꯑꯩꯒꯤ ꯁꯍꯥꯔ ꯍꯥꯏꯗꯤ ꯃꯇꯦꯡꯗꯣ ꯄꯥꯡꯕꯤꯗꯅ ꯑꯩꯒꯤ ꯊꯧꯅꯥꯗꯣ ꯍꯥꯞꯀꯠꯇꯅ ꯋꯥꯡꯈꯠꯍꯟꯗꯗꯅ ꯅꯪꯅ ꯑꯩꯁꯤꯕꯨ ꯑꯗꯨꯝ ꯏꯟꯊꯗꯅ ꯈꯔ ꯏꯊꯟꯗ ꯀꯥꯖꯔꯤꯕꯁꯨ ꯅꯪꯅ ꯅꯝꯐꯨꯗ ꯀꯨꯝꯈꯨꯠꯇ ꯅꯝꯁꯤꯟꯕꯤ ꯑꯩꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯅꯁꯥ ꯀꯩꯅꯣ ꯑꯗꯨ ꯆꯥꯕ꯭ꯔꯕ ꯌꯥꯏ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯍꯥꯏꯗꯣ ꯑꯦꯅꯤ ꯊꯕꯛꯇ ꯁꯤꯌꯔ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯅꯪ ꯀꯩꯒꯤꯅꯣꯕꯗꯣ ꯈꯪꯗ꯭ꯔꯤꯗꯣ ꯋꯥꯔꯝ ꯋꯥꯗ ꯊꯤꯅ ꯁꯥꯎꯅꯤꯡꯉꯦ ꯊꯤꯅ ꯁꯥꯎꯅꯤꯡꯉꯦ ꯃꯤꯅ ꯃꯋꯥ ꯂꯥꯛꯇꯣꯔꯦꯅ ꯀꯦꯗꯅ ꯃꯧꯗꯅ ꯆꯥꯛ ꯅꯨꯡꯒꯁꯦ ꯄꯨꯊꯣꯛꯇꯅ ꯐꯖꯅ ꯐꯝꯃꯤꯟꯅꯗꯅ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯅꯪꯅ ꯗꯥ ꯌꯥꯝ ꯅꯥꯍꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯈꯔꯅꯤꯒ ꯚꯤꯗꯤꯑꯣꯒ ꯅꯝꯅꯤꯡꯗꯅ ꯂꯩꯕꯁꯤꯒ ꯅꯝꯅꯤꯡꯗꯦ ꯑꯝꯇ ꯀꯔꯤ ꯍꯟꯗꯛ ꯃꯔꯛ ꯚꯤꯗꯤꯑꯣ ꯆꯨꯖꯥꯛꯒꯤꯅ ꯁꯤꯔꯨꯝ ꯃꯆꯥ ꯑꯩꯅ ꯅꯪ ꯀꯔꯤ ꯆꯥꯏ ꯃꯥꯜꯂꯤ ꯃꯤ ꯈ꯭ꯋꯥꯏꯗꯩ ꯃꯤꯅꯨꯡꯁꯤꯒ ꯀꯥꯞꯅꯗꯅ ꯀꯩ ꯃꯤꯅꯨꯡꯁꯤ ꯀꯥꯞꯆꯒꯦ ꯅꯨꯡꯁꯤꯅꯕꯩ ꯋꯥꯍꯩꯒ ꯍꯥꯏꯅꯗꯅ ꯅꯠꯇꯦꯅꯦ ꯃꯤꯔꯣꯟ ꯇꯥꯕꯩ ꯋꯥ ꯉꯥꯡꯉꯤꯅꯦ ꯈꯪꯗꯦ ꯃꯤꯔꯣꯟꯒ ꯃꯇꯝ ꯃꯅꯨꯡꯗ ꯐꯨꯅꯕ ꯍꯥꯏꯁꯤꯕꯨ ꯐꯕ꯭ꯔꯥ ꯃꯤ ꯅꯪꯕꯣ ꯐꯨꯔꯒꯦꯅ
ꯑꯩꯈꯣꯏꯕꯥꯅꯤ ꯈꯟꯅꯅꯔꯤꯁꯦ ꯋꯥꯔꯤꯁꯦ ꯑꯃꯅ ꯑꯃ ꯍꯥꯏꯅꯔꯤꯁꯦ ꯑꯁꯤꯁꯦ ꯁꯨꯃꯥꯏꯅ ꯅꯠꯇꯕꯤꯗ ꯅꯨꯡꯁꯤꯅ ꯅꯪꯅ ꯑꯃ ꯍꯥꯏꯔꯛꯄꯗ ꯅꯪꯅ ꯁꯛ ꯂꯥꯎ ꯈꯨꯝꯃꯛꯄ ꯅꯨꯡꯁꯤꯗ꯭ꯔꯥꯗꯣ ꯁꯤꯗ ꯅꯪ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯒ ꯆꯞ ꯅꯤꯡꯁꯤꯡꯕꯤꯔꯣꯏꯗ꯭ꯔꯣ ꯅꯤꯡꯁꯤꯡꯒꯅꯤ ꯀꯃꯥꯏꯅ ꯅꯤꯡꯁꯤꯡꯗꯣꯏꯕ ꯀꯃꯥꯏꯅ ꯅꯤꯡꯁꯤꯡꯗꯣꯏꯒꯦ